मरमदि महाग युम पालमद्रे मपा ममागी युमदा लैरी महागना मसागी इज्जत अमसुंग गुनादगी हिंगननबा होतनरम्मे महागना महाकी नुपागी युम उखिद्रे हराव नुंगाइबा हाइबा नुपागा लैमिन्नरगा पुंसी अदु फंखिद्रे नुंसीरबे इचलिनावसिंग अखोय अल्लाहगी थौजालदगी ममांगी वीडियोज अमदा असेंगबी नुपी मसागी नुपीदा लूना चाना तौबगी मतांग खंगमिनख्रे ngasiди amuka akhoi punna nupi amagi wahang nupi gi punsi de tongan tongan ba thaksing nupi pokpa khudol manga yum pandribi nupi gi wafat mayum palaba matungda mapa mama ga unabagi kanabagi matangda punna khangminasi nupi amagi wahang matang amada nabi karim sallallahu alaihi wasallam gi मनाक्ता नुपी अमा लाकी अमसुंग हंगलकी ए अल्लाह की रसूल सल्लल्लाहु अलैहि वसल्लम नुपासिंग दी नेकी की मरमद नुपी अखोइदगी यामना मांग थाखरे हुजूर सल्लल्लाहु अलैहि वसल्लम ना हाइबिरकी करमना नुपी अदुना खोमलकी मदुदी मखोइदी नहाक लोइनना जिहाद चटमिन्नबा फंगी अहिंग चुप्पा येकनबसिंगी ngak senbada matam leli amasung aikhoini yumgi manungda angangsing sennaduna lei makhoigi chana thongnaba hotnaduna amasung makhoibu yangsin thijinduna lei mahaki thawai hakchang amasung malbu sennaduna lei nupasingna lanfam sattuna jihad tawba amadi masjid sattuna jam'at namaz sonba haibasing asi aikhoidi fangdre wahang sing asim mahak na hangbadaw Allah gi nungsi thoirabaw nabi sallallahu alaihi wasallam na haibiraki yam na fazab wahang ama hangi Allah gi nabi achan ba sallallahu alaihi wasallam na haibiram madudi nupi mahaki yum gi angang gi maramdagi ahing tumde madugi maram na Allah taala na mahakbu mujahid ki thak ta thamme अहिंग चुप्पा तुम्ददुना येकनबगी मफमदा लैबा नुपीना युमगी अमोनबा फमुंगदा फमना फमना अल्लाह ताला ना जिहाद तौबगा मानना सवाब पीनबीरी अमसुंग नुपीसिंगना युमदा चटलगा जमआत का लोइनना तकबीरुल्लाहगी नमाजगा मानना फंगहनबीरी असुमना अल्लाह ताला ना नुपीसिंगदा यामना नुंसीबीबगा लोइनना अचौबा नेकी सवाब सु पीनबीरी नुपी की पुंसी द तोंगान तोंगान ब थाक्सिंग नुपी सिंग की पुंसी द अवाब पोटलुम थाक थाक्सिंग अदुना मखोई की अवांग ब थाक योब ngam अमसुंग सवाब की मरम द मसिन इफोंग फोंग उब ngam लगनी मदुदी इस्लाम न नुपी सिंग की मरम द कयाम याम न वांग न ताकपीर बगे हाइब अदु नुपी पोकप शरीयत की हुकुम ने मदुदी करीगुंबो युमद नुपी पोकपा तारबदी अल्लाह ताला ना रहमत की थोंग हांगदोक पिरकी करीगुंबा नुपी अनि सूरबदी मपागी दमकता रहमत ओय मदुदी महाकी मपा जन्नत अल्लाह के अचान नबी सल्लल्लाहु अलैहि वसल्लम ग असुक यामना नकनगनी खुद की खुसा अनि अमगा अमगा नकनबगुम खुदोल मंगा हजरत आली रजियल्लाहु अन्हु ना हाइबिरम्मे कनागुम मियोय अमदव खुदोल मंगा फंगलबदी महाक खनफम थोकी मददी अइन दुनिया की खुदोल पुमनमक फंगले अहान बदव सुकर तौरिब थमोय अनि सुबद जिकर तौरिब चिनबाल अहुम सुबद अवा पोटलुम थोंगतलिब हकचांग मरी सुबदव पोकनफम लमदमदा हलाल चिंजाक फंगजब मंगा सुबदव अफबन नुपी युम पांद्रबी नुपी की वफात हदिस पाक की मफहूम ने मयुम पांद्रबी नुपी मपा ममा की युम द लैरिंगैद सीखिब तारबदी कयामत की नुमित्त महाकबु अल्लाह ताला न सहित सिंगी परेंग द लेपहनगनी मरमदि महाक युम पालमद्रे मपा ममा की युम द लैरी महागना मसागी इज्जत अमसुंग गुनादगी हिंगननबा होतनरम्मे
Mahakna mahaki nupagi yum ukhidrei. Harau nungaiba haiba nupaga leiminnerga punsi adu fangkhidrei. Masi pumnamak asi fangkhidabana maram oiraga Allah Ta'ala na mahakbu kaya yamna nungsibiriba akhirata sahid ki thak fanghanbigani haibiri. Dunyadadi sahid haina hai hauroi. Allah Ta'ala na kayad nungsibagi midyang tabiriba nupi singda. Mayum palaba matungda mapa mamaga unabagi kanaba. Karamba machano pino yum palaba matungda mama mapagi yumda amuk hanna unaba laktaba. Nupi khudingmak laki adubu kari net puraga chatli. Hoy ay ima unaba chatli bani. Masigi amal asina Allah na yabiragani haina niyat tawba natte. Hadis talaki adugumba nupi macha aduna mayum palaba masung mahakna mahaki mapa mama unaba chatpagi niyat tawwi. Madudi aigi ipa ima unaba chatli bani. Amasung mahaki nupadagi ijazat lauraga chatlaba amasung thamoida masi khanba. Masigi amal asina Allah na nungsibigani yabigani. Adu oirabade Allah Ta'ala na khongthang khudingi mahaki neki chama pina bigani guna chama kokthok bigani amasung jannatal darja chama wangkhat han bigani. Hadis talaki madudi mahakna mapa mamagi manakta laklaga makhoigi mai thongda nungsibigi midyang thamme. Adu oirabadi makhoina mapa mamada yengba khudingi Allah Ta'ala na haz natraga umrage sawab fanghanbigani. Sahaba ya kiram raziyallahu anhum nahangi Allah gi Rasul sallallahu alaihi wasallam adugumba mi aduna mapa mamada hanna nungsibagi amasung thazabagi midyang thamlaba. Allah gi Nabi sallallahu alaihi wasallam na haibiraki yengba khudingi aduk iyamna haz amasung umrage sawab pinabigani. Wafam masi ekhoina khangdana ekhoina masigi darja amasung sawabtagi mangduna leiribani. Mayum palabi nupigi thak wangba khara amuk khongthang lan khalakpada nupim chabu yum palaba amasung mahaki nupagi haibi inbi oiraba loinana Allah gi ibadat su tawraba adu oirabadi dingi alim singna ibiri. Yum pandribi nupi amana namaz ama sonbada namaz amagi sawab phangani. Yum palabi amana namaz ama solabadi namaz kun mathoigi sawab phangani. Maramdi mahangonda thabak ani hengalakli. Nupagi khidmat amasung Allah Ta'ala gi ibadat potlum ani oire. Mahaki nupagi khidmat tawna Allah gi ibadat tawbana Allah Ta'ala na sawab gi thak wangkhat halli. Asumna Allah Ta'ala na nupi singda nungsibigi midyang thambiri. Allah Ta'ala gi tiang bang mayum palaba amagi punsida Allah na Quran pakta nupada nupi gi maramda tiang bang tawri. Madudi nakhoi nupi singa yamna fazaba mawongda punsi lenmin nagadabani. Kanagumbagi tiang bang mahaki machan nupi na tawi. Kanagumbagi mama na tawi. Kanagumbagi mamagi mache na tawi. Kanagumbagi mahaki atopa mari mata na tawi. Adubu nupi singidi Allah mapu mahak na tawri. Nungsiraba ichilinaw sing ngasigidi asi fawbatang khangminarasi. Mathangi video amadaw mirol labi nupi gi guna kokthok piba. Hamal oiringay matamgi potlum da sawab. Angang pokpagi awabada azar amasung sawab. Angang pokpada gunasing kokpiba. Asina singba kayamuk khangminasi Allah amasung mahaki nungsiba Rasul sallallahu alaihi wasallam gi apambadaw punsi silenaba kanna khotnaminasi.